North East ki range forest sing yamna pukning huba prakriti ki fajaraba ching pat turel waterfall na chingba adum oinamak karigumba kanda aki-akiba thokhan ningdaba thokdoksing thokiba kaya ama laikre Ananya amasung Mira makoi anigi warini thamoi sengba menungsi masak khangba thogulon fajana khangba ngaktani mipum khudingna makoi anibu sonai Mioiba pumbana makoi gi ngakta oiningi pumnamak adu oidunasu laibakta kudong thiba haibadu laibakta iramba thoktuda kananasu iramliba adubu khetok uba ngamde Ananya sahi kunithoi amadi Mira sahi 18 Mira gi masam yamna sangi amasung masaksu aduki matik fazai Mirana iche aikoi khungangi mioi makhaina iche tabu yenglibani aduga School gi oza Arjun su ichebu hanna adum yengjari Ananya kajiktang harawi khara ikairap tawduna kumlagi tumina layu Mira fazabana karisu kanadi aikhoi gi thamoi yama sengba mathau tai mapabungna makhoi anibu fazana chalu nakhoi ani makhoi anina singkhong singyada mana masing haibadi imungi sananaba mana masing sing thiba thoragi Nungsiba haibasidi miyamgini mipum khudingini aduga tuminna thamoi nungda khanjaba adusu miyoi kaya amani machin manau jungle lomda tamna asum sangsilagi mongsong marakta asum hena sangsilaktuna makhoi anina asum sana duna sukhraba jungle manungda sangsilagi uchekin nungsidaba khonjel amadi Kurak sing aduna makhoi aniga sanaduna makhoi su isai sakna yamna harauna nungaina sangsilagi sananaba vegetable sing adusu hekna asum suklaba jungle manungda sangsilagi Mirana maseda hairami iche luhongkraba matungda nongmadi aihaksu luhongani aduga aihaki bor adudi yamna thongna laiba amadi aikhoigi pabadawna pukchel chawba mioi ama pami ise Ananyana nokfet tawduna aigidi aibu respect tawba mioi aibu masak fajana khangbiba mioi adubu pami makhoi anigi manglan asha harau tayamba imung adumakpu jungle adugisu plan ama leirami makhoi anigi nungairba wari sana asum lakpana geng khutpu ama jungle aduda lottuna leirami Geng sing aduna yamna tapna wa khanarami Geng nupa amana yengu makhoi ani asi masak matausu yamna fazai yengbada thamoisu yamna chawba mioi male aikhoina faraga makhoi ani asi nupi lalonba singda yontholasi ani shuba geng amana yai madu kanana su khangba ngamloi asumna geng khutpu aduna matungda inaragi mase Ananyana khangi madudi Makhoibu mioi kharana matungda inarakle haiba masada akiba foragi makhoi ani mafam adudagi kanna chelagi asum jungle manungda sensilagi geng sing adusu kanna tanaragi makhoi anina mafam amada shor thabet honduna lotuna leirami Mira aduki matik akiba fawi karigumba makhoina farabadi Ananyana hairagi Mira pungning fathau ikut asi payu Aikoi lambi thiba tai karamba lambi da khoi chatlaga nanthokani haiba mama ngaidadi jungle adu makhoi anigi matam amada sanafam amani aduga haujikna kaisumsang amagum khongfam khuding khonjel khajik thokpada kudong thiningai masakni asumna leirakpana numit adu tasilagi nungdang oiragi machin manau animak sauraba nungjaw amagi marumda lottuna leirami Geng kutpu adusu maira paiduna koithi thiba horagi Ananyana tuminna Mira karigumba aina kudong thiba thokrabasu Mira nang wasago nang yamna thona leibatai Mira na kaptuna nate ichi ai nanga legani punna leminagani haiba ichi matam aduda makhoi ani aram khawrangba amadi akiba masasing adusu yamna soktharami Turiel gi khungnung aduda sansa aduna lai makhoina thajai madudi makhoi gi aroiba mikup adu soidana laklagani haiba makhoi anigi senglaba thamoi
ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯈ꯭ꯔꯕ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯖꯔꯝꯃꯤ꯫ ꯌꯥꯝꯅ ꯆꯤꯛꯈ꯭ꯔꯕ ꯖꯪꯒꯜ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯈꯤꯗꯨꯅ ꯀꯔꯤ ꯊꯣꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯏꯁꯣꯔ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯣꯔꯅ ꯊꯥꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ, ꯃꯤꯑꯣꯏ ꯑꯃ ꯆꯍꯤ 30 ꯁꯨꯔꯕ ꯃꯃꯤꯡ ꯗꯦꯕ ꯈꯪꯍꯧꯗꯅ ꯃꯣꯡꯁꯣꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯍꯥꯛ ꯂꯝ ꯀꯣꯏꯅ ꯆꯠꯄ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯗꯦꯕꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯃꯐꯝꯁꯤꯗ? ꯅꯈꯣꯏ ꯁꯤꯕ ꯇꯥꯔꯦ꯫ ꯅꯨꯡꯗꯥꯡ ꯑꯁꯤ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯕꯗꯤ?" ꯑꯅꯅ꯭ꯌꯥꯅ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯕꯨ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯏ꯫ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯀꯟꯕꯤꯌꯨ ꯅꯍꯥꯛꯅ." ꯗꯦꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯔꯣꯟꯕ ꯁꯨꯔꯪ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯤ꯫ ꯏꯁꯤꯡ ꯑꯃꯗꯤ ꯆꯥꯅꯅꯕ ꯈꯔ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯥꯀꯜ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯂꯤ꯫ ꯃꯤꯔꯥꯅ ꯍꯥꯏꯔꯛꯏ, "ꯊꯥꯒꯠꯆꯔꯤ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯦ꯫ ꯑꯩꯈꯣꯏ ꯁꯤꯔꯨꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯅꯍꯥꯛ ꯀꯅꯥꯅꯣ?" ꯗꯦꯕꯅ, "ꯑꯩ ꯃꯤꯑꯣꯏ ꯑꯃꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯋꯥꯕꯕꯨ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏ꯫ ꯑꯩꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯊꯣꯛꯍꯟꯕ ꯄꯥꯝꯗꯦ꯫ ꯍꯥꯏꯅꯕ ꯂꯩ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯟꯕꯤꯅꯕ ꯊꯥꯔꯛꯏ ꯍꯥꯏꯕ." ꯀꯣꯟꯅꯊꯪꯗ ꯒꯦꯡ ꯈꯨꯠꯄꯨ ꯑꯗꯨꯅ ꯁꯨꯔꯪ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯗꯦꯕꯅ ꯊꯧꯅꯥ ꯐꯅ ꯀꯟꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯐꯖꯔꯕ ꯂꯤꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯅꯨꯡ ꯄꯥꯏꯗꯨꯅ ꯊꯣꯝꯕ ꯍꯧꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯄꯨꯂꯤꯁ ꯆꯪꯁꯤꯜꯂꯛꯏ꯫ ꯗꯦꯕꯅ ꯃꯩꯈꯨ ꯈꯨꯗꯨꯅ ꯁꯤꯒꯅꯦꯜ ꯄꯤꯈꯤꯕ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯒꯦꯡ ꯈꯨꯠꯄꯨ ꯑꯗꯨꯕꯨ ꯐꯥꯈꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯒꯦꯡ ꯂꯤꯗꯔ ꯑꯁꯤ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯋꯥꯟꯇꯦꯗ ꯂꯥꯎꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯗꯦꯕ, ꯅꯍꯥꯛꯅ ꯅꯁꯥ ꯈꯛꯇ ꯀꯟꯖꯕ ꯅꯠꯇꯅ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯕꯨꯁꯨ ꯅꯍꯥꯛꯅ ꯀꯟꯕꯤꯔꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯗꯦꯕꯅ ꯀꯜꯂꯕꯒꯤ ꯇꯨꯡꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ, ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯃꯦꯟ ꯄꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯈꯥꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯏꯁꯤꯟꯕꯤꯔꯛꯎ꯫ ꯑꯩꯍꯥꯛꯀꯤꯁꯨ ꯃꯣꯇꯤꯚꯦꯠ ꯑꯣꯏꯖꯒꯦ꯫ ꯃꯇꯝ ꯃꯇꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯤꯁꯇꯔ ꯋꯥꯟꯗꯔꯁꯅ ꯏꯀꯣꯛꯅꯣꯟꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ꯫ ꯌꯥꯏꯐꯔꯦ, ꯌꯥꯏꯐꯔꯦ, ꯌꯥꯏꯐꯔꯦ꯫